Iramdam ipau YouTube channel miyeng tabiro punang putaram nokchari ngasi phongkhiba tongan tongan ba pau che singdagi maru oiba pau khara pathokchari ahan bada maru oiba pau angom rita hat bada chenaba phau haiba demand tawraduna national highway thingjalure wathok lanthokna thalaba MPSC da ano wathok lakle sayatnaba leibadagi academic session lisingani kunga taruk ki lairik bosemna matam chana phanganba ngamloidagi phibamda leire hairi amadi Erang Asi Loisannaba task force ama Semkhare hauzik pau sandokna pijari angom rita hat bada chenaba phau haiba demand tawraduna national highway thingjalure khwai yaskunda nungthin pobobta nupi hat khiba numit kunga tarini surabasu chenaba police na puthokpa ngamdabada ngangnare khwai yaskunda nungthin pobobta nupi ama bu mangakta thangna lenduna hat khiba mioi numit kunga tarini suraba phawda police na langla langjin amata puthokpa ngamdabada miyam puna ngangnare angom rita kaubi ahal oirabi nupi amabu tamthina hatok piraga lupa lakh 35 rongi mathakta puruga chenkhiba miyo edu kanano haiba puthoktabagi mayokta ngasi high school apunba maira pai bilupki members thorktuna national highway da protest tawkhre nupi mayam amana nungthingi pung anirom tarakpada high school singa khamlerak machinda thorktuna protest tawkhi amasung imphal more lambida thorktuna achat awok tawbasing thingki protest adugi matangda thaudam ungbi sorojana pawmisingda haiki October ki trom do numit ungba adwaida physiotherapist angom rita masagi mai makta tamthina halambani mihat asida chenaba sing phabina ba Manipuri governor da su memorandum pisen khiba laikhre Manipur police ki DGP da su cherol ama pikre masidagi handol aduna yaskun constituency ki MLA su oiriba Manipur legislative assembly ki speaker TI Saitabar da su cherol ama mam pisinduna thaudok adu da chenari bising phaduna logi oiba kan ba thabak lokhat pina ba haije khiba laikhre adubu ngasi phawba miyam gi wakat adugi matangda pakhum amata pidana leiri Imphal West District ki SP unaduna wari sanabda su yamna kana thijili matam khajikta ngaibiyo haibadagi hena pakhum amata phangdre matam kusilaklaba phawbada mihat pa phaba ngamdrabani na yaskun singa khamleirakta leiriba miyam pun makibana mi painare mihat pa du yamna haisingba phaba ngamdanabagi aronba punma makhangba miyoi oigani haina longnabana matung tarakpada kana amuk mahakna halakadoribna haiba singa miyam gi wahangni Thajaba yaba mafamdagi phangba pawna hai asuk yamna chawkhalaba matam asida yaskun singa khamleirak amasung laikhidraba angom ritagi mayumgi manakta CCTV camera ayamba khinai adubo CCTV footage ing aduk thiruba matamdadi supnatagi leiteng khakki oiba camera oiraga leiramle lambida onsilaga kapsinba camera singi footage launanaba changlubada CCTV sing adu screen da aduma oraga record ama phawba toramdre police na maikai kayadagi hoje thiba hombagi thabak chathari mi hali haina longriba matam adwagi mobile phone sing kana active oirambagi haibagi record su thijanba hokre masigi sumathakta chingnaba yaba mioi mayam ama kokhatlaga mi hatpagi matamda phangkhiba khudam changdam sing adu thijanba hokrabani marupki lupa lakh 35 rom phangkhiba adu gi likhun su thigatpaga loinana chenaramba yaba sing yangsili hairi wathok lanthokna thalaba MPSC da no wathok lakle candidate singda on tainaba question yan thorakpadagi exam yai thokre Wathok lanthok ngak laitana thokpada maming leiraba Manipur Public Service Commission MPSC na loba Manipur Civil Services Combined Competitive Mains Examination lising ani kongani thoi amuka su wathok ama thorak le Candidate punga mak ayuki pung mapan tarakpada exam hall da phamlaba tungda yan thorakpa question adu nungthingi matamda pangthokadaba subject ki question oirangki General Studies paper 3 haina yan thorakliba question adu da tharaga wahangse adu da nungthingi matamda thokpa General Studies paper 4 oiramki Maduna maram oirga candidate sing da charangna thoraki charangna ba aduna maram oirga exam pangthokpa yakhide pung amo ka makhairom chanaina aduna leiruba tungda exam adu yaithokle haina pau pinarki hairi mapalamdagi exam asi thana ba seltingna Manipur da thongna rakhiba Imphal da exam thaba ngamdaba singi Guwahati da exam center pirga thaliba candidate singda ngasigi thaudo aduna yamna nuaina khidre Anogom matam amma leblakpada atai exam mayam thanagadaba leiba candidate kya yauribana mama ampa oiriba singna MPSC bu lokhat piyadana cherakre marak asida MPSC ki controller of examination KS Lalmani singha na thokiba cherol amagi matung ina General Studies paper 3 amasung General Studies paper 4 ge exam November 15 da pangthoklagani hairi soikhiba aduna thonkiba khudong chadaba sing adugidamakta nuaitaba phongdokli hairi ITLF na former Chief Minister N. Biren amasung NFSL gi matakta siriba maran yumpham yaudi hairi former Chief Minister N. Biren gi matakta Kuki Human Rights Organization amana thangalakhiba audio taping leak ki matangda Indigenous Tribal Leaders Forum ITLF na former Chief Minister N. Biren amasung National Forensic Science Laboratory NFSL gi matakta sirakliba maran sing adu yumpham yaude
thawong adu akanba maungda condemn tawi haina People Alliance for Peace and Progress Manipur PAPPM na thadorpa cherol amana hairi cherol asina makhatana hairibana en birangi lengak sasan matamda chingtam anigi marakta leiriba gap asi samjinnanaba chokthabanai dana honarambada natana chingi district singda chawkhat thawrang kaya amasu paikhalamki loinana tungi miron gi future bu kananaba amasung mamanjam laba ikhoigi ecosystem sing asi kahendana thamnabagi damakta war on drugs ki khongthang kaya su paikhalamki आइन कायना पोपी पाम्बी थाबा अमसुंग रिजर्व फॉरेस्ट की एरिया सिंग खोपचिन बना मियोय खरगी आइन यादब मोंग चथब सेंदा लंबी सिंगदा थ्रेट के अलापदगी महाक की मथक्ता तोंगान तोंगान ब कैंपेन के आसी चथरखिबनी ऑडियो टेपिंग लिक कमरी लेना सुप्रीम कोर्ट पीखिबा नेशनल फोरेंसिक साइंस लैबोरेटरी की साइंटिफिक रिपोर्ट अदुना ऑडियो की एविडेंस सिंग अदु टेम्पर तौरबा अमसुंग वेरिफिकेशन की दमक फिट ओइदबा अमनी हाइना मयक सेंगना थमखिबा अदुना हिरम असिगी मतंग दा अरोइबो वाफमनी Manipur ki miyam na thawtu asiga mari leina mathang manau nai na thokliba thawdok sing asi ngasi phawba kawba leite haukiba chahi lising ani kulumdoi gi me ahum dagi tholakhiba hingsa ki thawdok sing asi arm militant sing na back tawba kuki be group amana chathakibani ITLF haiba organization asi militant sing interest ta thabak tawba group amani haiba gi report kya su lai haiba group asina human right violation natraga justice ki damakta chapchan lep tuna thabak tawba leite मरम अदुना ITL ना अरानबा इंफॉर्मेशन कैंपेन तौबगी थबक असि खुदक तोकदबनी हाइरि इरांग सिगी वारुसिंग गिलम बियाना टास्क फोर्स अमा सेमख्रे मणिपुर दा हौजे हौजे थोकलिबा इरांग असि तंग ताना लोइसन बियाना ना बतुंग कोइन चनबा लंबी अमा पुथोकनबगी दमक यूनाइटेड क्रिश्चियन फोरम ऑफ नॉर्थ ईस्ट इंडिया UCFNEI ना डेडिकेटेड टास्क फोर्स अमा सेमख्रे प्रेस्बिटेरियन चर्च ऑफ इंडिया PCI की हेडक्वार्टर शिलोंग दा पांथोखिबा मिफरम अमना टास्क फोर्स सेमबगी वारे बदुलोखिबनी फोरम अदुना सेंटर ना खुद थिंजनबीदुना हौजिक मणिपुर दा थोकलिबा वाथो असिदा मरुओइना क्रिस्तान लाइनिंग चटपसिंग दा थेंगनरिबा खुदोंचादबसिंग अदु यंगसनबिना बाइजगनी UCFNEI की वांगलोय एलेन ब्रुक्स ना थांगज नुमिता हाई नौना सेमलबा टास्क फोर्स अदुना मरी लेनबसिंग पुन्ना थबक तौमिनादुना वाथोक असिना हक्थेंगना चैथेंग फंगलबा मियोइसिंग मरी लेनबा डाटा सिंग डॉक्यूमेंटेशन तौबगा लोइनाना मथंगी था अहुम फावगी मनुंग दा रिकमेंडेशन थागनी लांजेना दुना लेरिबा मियोइसिंग मरन मथुम सिंगा सेंदुना थंबा मरुओइना लम अमसुंग लाई खुरमबम ngak senbaga loinana lam khopchenaba natraga lan sinanaba honarakpasingdagi yangsingadabani maramda lanjena duna leriba miyoising khunda laita hanabagi dama khudakta tangai phadaba thabaksing paikhapham toi ningtham tha changsilakpa loinana khudongchadaba mayungnariba IDP sing mayumda halanaba thabak paikhat kadabani authority na matam kharagi oiba changsipam sagadabani relief camp sing gi phibam phagal hanbaga loinana chapchaba chinjak hidak langthak amadi ningtham thagi phiron sing pigadabani Silong da pangthokhiba mifam aduda laininga mari leinaba ningtamba awang nongpokta khundariba miyoising nungsi chanana leiminanaba kupna khanakhi chapchaba thoksilama paikhatuna nakal anigi marakta wari sanaba amasung thajanaba hengalanaba honagadabani maduga iroinana awaba mayungnariba singda tangdu leitaba amasung achumba oyal phangangadabani hairi KCPMC Progressive na Sangai Festival boycott tawbaga loinana November 13 da Kangla senba thungna general strike lauthokre President rule legang na Sangai Festival pangthokani haina thorang gi basi Sangai Festival boycott tawbaga loinana lakliba November 13 jumsakesa numita Kanglaipa Communist Party Military Council KCPMC Progressive na nongmagi oina Kanglaipa senba thungna general strike tawrgani haina lauthorakle Loop asigi Information and Publicity Secretary Mahikhomba Maitei na khuyak piduna media da thadurgliba cherol asina hai general strike asida hospital water supply maheu langpok news and media ga mai lena bathabak singti counciloi Karigumba KCPMC na thamliba athingba Sangai Festival asida mga kanduna namfu hapu toroklabadi maduda tholokpa aphafatagi teksa punamak president run government na daita pujagadabani miyam gi wakat kayadagi party na paikhalaktiba Sangai Festival lising ani kumanga boycott tawbagi khongsang asida kanglai miyam khudimangna wakhal taminase haibu afamsu nokna party gi maike dagi ningsing laglei Zero lasina hai president run government ki mako iriba governor na sukumai haro pangthoktuna mitai phurupcha singbu angao afai oina moithem tawduna kumai nisana lang thaktuna thamjilaga mitai khunai lekha tana hena mahanaba siloidabani national highway singda mitai phurup singna maning tamna chatpada athingba thamjinduna British India government ki phurup masen tokhai tahanba hato hanabagi community amada tongsinduna divide and rule policy da thabak tawba khudakta leptuna National Highway singda Maitai Community Free Movement lakliba December 3 lisingani kumanga fawbagi manungda lahengadabani karigumba piriba matam asigi manungda National Highway da Maitai Community Free Movement lahendrabadi Kanglaipak Manipur da ahanbagi oina December tha ama chupna general strike makha chathanabagi perep lorokpa yai haina akanba chaksin wasu thamlakle loinana fatherland Kanglaipak Manipur gi masak magun kaya sing asi mising yamjadrabasu matam amadadi
ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯅ ꯏꯪ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯟꯊꯈꯤꯕꯗꯒꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕ ꯂꯤꯛꯂꯤꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯇꯧ ꯑꯣꯏꯔꯛꯇꯨꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯊꯥꯡꯒꯗꯕ ꯏꯈꯣꯡꯁꯤꯡꯗ ꯃꯆꯦꯠ ꯇꯥꯔꯕ ꯂꯤꯛꯂꯤꯅ ꯊꯤꯟꯒꯗꯕꯒꯤ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯍꯟꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯃꯄꯨꯡ ꯑꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯄꯤ.ꯑꯥꯔ. ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯔꯥꯡꯂꯛꯂꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯀꯦ.ꯁꯤ.ꯄꯤ.ꯑꯦꯝ.ꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯅ ꯂꯧꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯅꯕꯦꯝꯕꯔ 23ꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯛꯁꯤꯜꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁ ꯊꯥ ꯑꯁꯤꯒꯤ 23ꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯐꯤꯁ ꯕꯦꯌꯔꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯐꯝꯈ꯭ꯔꯦ꯫ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯄꯨꯝꯅꯃꯛꯀ ꯎꯅꯒꯅꯤ꯫ ꯀꯨꯀꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯂꯒ ꯎꯅꯒꯗꯧꯔꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯦꯠꯅꯕ ꯌꯥꯎꯗꯕ ꯂꯤꯗꯔ ꯀꯅꯥ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯗ ꯃꯆꯤꯟ ꯍꯪꯒꯗꯧꯔꯤ꯫ ꯇꯣꯈꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯎꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯩꯕꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯣꯏꯗꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏꯔꯤ꯫ ꯆꯌꯦꯠꯅꯕ ꯂꯩꯕꯗꯒꯤ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ 2023ꯀꯤ ꯂꯥꯏꯔꯤꯛ ꯕꯣꯁꯦꯝꯅ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯟꯗꯔ ꯐꯥꯎꯍꯧꯗꯕ ꯐꯥꯔꯝ ꯑꯃꯅ ꯀꯦꯁ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯕꯣꯁꯦꯝꯅ ꯂꯥꯏꯔꯤꯛ ꯅꯝꯅꯕ ꯆꯦ ꯆꯤꯡꯕꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯄ ꯂꯦꯞꯈꯤꯕꯅ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯍꯧꯒꯗꯕ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ 2023 ꯅꯪꯅꯕ ꯕꯣꯁꯦꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯐꯪꯍꯟꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏ ꯂꯨꯞ 3, ꯑꯦꯝꯁꯨ, ꯑꯦꯝ.ꯑꯦꯁ.ꯑꯦꯐ, ꯗꯦꯁꯥꯝ, ꯀꯦ.ꯑꯦꯁ.ꯑꯦ, ꯁꯨꯛ ꯑꯃꯗꯤ ꯑꯦꯝꯁꯅ ꯁꯤꯟꯗꯨꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯦꯝ.ꯑꯦꯁ.ꯑꯦꯐꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯂꯨꯞ 3ꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯩꯆ. ꯔꯣꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯣꯁꯦꯝ ꯑꯃꯗꯤ ꯏꯖꯨꯀꯦꯁꯟ ꯑꯦꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯕꯣꯁꯦꯝꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯅꯝꯅꯕ ꯕꯣꯁꯦꯝꯅ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯑꯣꯛꯇꯣꯕꯔ ꯊꯥ ꯐꯥꯎꯕꯗ ꯇꯦꯟꯗꯔꯒꯤ ꯄ꯭ꯔꯣꯁꯦꯁ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯅꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯇꯦꯟꯗꯔꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯈ꯭ꯔꯕꯁꯨ ꯇꯦꯟꯗꯔꯗ ꯐꯥꯎꯍꯧꯗꯕ ꯐꯥꯔꯝ ꯑꯃꯅ ꯀꯦꯁ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯦ ꯑꯃꯠꯇ ꯆꯤꯡꯕ ꯍꯧꯗꯅ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ ꯊꯥꯒꯤ ꯑꯍꯧꯕꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ 2023ꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯒꯗꯕꯁꯤꯡ ꯕꯣꯁꯦꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯨꯔꯛꯀꯗꯕ ꯆꯦꯁꯤꯡ ꯑꯁꯤꯅ ꯀꯨꯝꯖꯥ 2025ꯒꯤ ꯑꯩꯆ.ꯑꯦꯁ.ꯑꯦꯜ.ꯁꯤ ꯑꯦꯛꯖꯥꯝꯒꯤ ꯑꯟꯁꯔ ꯄꯦꯄꯔꯁꯨ ꯅꯝꯒꯗꯕ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗꯁꯨ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯇ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯆꯌꯦꯠꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯆꯦꯁꯤꯡ ꯆꯤꯡꯗꯨꯅ ꯂꯥꯏꯔꯤꯛ ꯅꯝꯕ ꯑꯁꯤ ꯍꯧꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯂꯛꯇ꯭ꯔꯕꯗꯤ ꯂꯨꯞ 3ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯜꯂꯒ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯈꯤ꯫